Wahai amana nupa mabu jaikibasu ngamaude maram charibra maram chabra haibasu maram chadri anam lai makali nungsibada oiraroi nakhong thangjilanu handoro haibadi masana yauna tuina haikri tingkhang amana makhong khongya da yukibadawna masa pumba pangthakri chaina duna mankibanara leiriba lebliba pungphomdudagi machi maleng da lepli Jingsel do magi room da changlaga famungduda ngekpham thai yahenu chatkibado ma balcony dagi haifeti yengjahui siona phibam se lusilakani khanglamnadi ma chehi kun helaba matamduda punsibu amuk hangatuna semdok charamgadabani ma yahenbo asugluna khalamoi mathawna haifet lei nungsibada oireru oireru habisi ma masana mayek seng urabani Jingsel mamitagi mapi tagadawre Mathanta laiba mikuptuda ikai nungsi yanari Tarake tawiba pirangdo taraktana bo honaje makokto nonkhatuna ceiling fan da yenglaga mamit ani dudagi mapi masintahanda tuminlei ningsinglai numit suga manana mane ikai nungsi yanana yahenda thamoi penkhai warozaba numitto mani yahena ithilbo mayumda putuna lapa numituni Flashback Jingsel Yahenbu ngaibu ina room da thamliba larik singdo amomom to oina yengduna lerambani laizana mapanda thokibaga nupi khonjel ama tarakpaduda Jingsel tamna thoraktuna yenglakpani waldu dagi makukto khara khajit chepthaduna yenglakpada uri laizaga yahengana nakana phamlaga nupi amana maru luktha phamduna wari sanaribado amuk haina rudrasu takna rudrasu ubada khangai nupi do ithilni haiba Mana yengkiba mitengdo tanjana yahena ukibani yahena sana korpaga Jingsel makukto saleshilei aduga chakhumlumda jenjanki thong marumda tasalaga tumin haglei yahena sana tabur sana karumda changragi sibo si haraga angdukliba thongdo ngasange tawbaga Jingselna tasalaga thongduna leptuna rembaduda Yahen nuaita Jingsel da yeng Nupi maso mamit ani tuda tatu yengjarai Abungcha ai chalage kaidanu ai thingi Nupi amana manakta leiraga mana kamaina yahen bo puduna lagdori oibe yaba wari nati mi amagi makada sumaina yetpa ngambagi adu kanba thamoido Jingsel da yaude ngarang wari sabada unadabu kuire Bazar phawbudang chaluse haidana Jingsel bu kawbani Ithilga wari sanakibadagi ma sengna ngasi bazar da chakadaba lai habisi ma kawrubani yahenda hujiktada bablage ta haire sana ai baboirudri somda thabaga malaksandana oide banganglido laina phare Jingsel do kishu hen bhairakti Ai nang lakmandabatuda imaga samukta unaruge haidana lakpani abungcha nangwanda hana haidana laksanbagi ai soikri kaino nang haidu busana ai soikri sauganu saudi nang tho chalo milaga imungda leishingan mina kaino khankini yahin icham chamna dum haidure ningai tagunuse ai sengna baboi dabaneba nang chak charaboi ithilso charaktribani maga puna chagera Nungai tabra Handakti Jingsel do yahenda wararop yengai mideng do laina khangba nupani mana nganglirido soire khangdana semdongna bohonarpani wa makha muktaramri Jingsel do mamita mapira thangna maithungna minoka matamlaga wa makha khairami abungcha nangna harauradi nangna nungaizaradi hayati nangna nungaizarani hayati Ailoina pentoke Simaka khairamlaga ma yumadudagi thoragli laizada wa ama phawba hairamdri ningthina chalage hairamgadabado ithilna manakta leitrabanina ithilna manakta leikhrabanina ma tumina thorakpani thorakpaga getudagi gari do thaudoraklaga lambi mataiduda khamduna ngasaidagi phazalaga thamliba pirang singdo lepa leita sintharakli Jingsel do o khongna kaple aduga machinda pende sonje asuk yamna tanjaminja khangdaba aisibu siyongna ikai khangdaba nupi moibra kaigino aina tawmam yorise
ꯃꯤꯒꯤ ꯃꯀꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯨꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯋꯥꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯆꯍꯤ 15 ꯍꯦꯜꯂꯕꯁꯦ ꯑꯩꯅ ꯃꯥ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯁꯦ ꯈꯪꯂꯔꯣꯏ ꯎꯔꯔꯣꯏ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯃꯉꯣꯟꯗ ꯑꯩꯅ ꯃꯃꯤꯗꯧꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯃꯥꯕꯨ ꯀꯥꯎꯔꯒꯦ ꯍꯥꯏꯅ ꯂꯩꯔꯕꯅꯤ. ꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛꯁꯨ ꯀꯥꯏꯍꯧꯕ, ꯑꯗꯨꯒ ꯃꯥꯅ ꯉꯥꯛꯇꯁꯨ ꯑꯣꯏꯕ, ꯑꯩꯕꯨ ꯁꯤ ꯌꯧꯅ ꯋꯥꯍꯟꯕꯁꯦ. ꯆꯤꯡꯁꯦꯜꯗꯣ ꯀꯞꯄ ꯍꯦꯟꯃꯟꯕꯒꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯐꯥꯎ ꯉꯝꯗ꯭ꯔꯤ. ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯍꯤꯛ ꯂꯥꯎꯅ ꯀꯞꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗꯁꯨ. ꯄ꯭ꯔꯦꯖꯦꯟ ꯗꯦ. ꯌꯥꯍꯦꯟ ꯕꯣꯏꯅꯥꯎꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯦ. ꯒꯦꯠꯇꯨꯗꯒꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯖꯣꯟꯅ ꯀꯦꯞ ꯑꯃ ꯎꯞꯂꯒ ꯒꯦꯠꯇꯨꯗꯒꯤ ꯊꯣꯔꯛꯄꯗꯣ ꯃꯥꯒꯤ ꯃꯤꯠꯅꯔ ꯎꯈꯤ. ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ. ꯑꯗꯨꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯖꯣꯟꯗꯣ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯥ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯖꯣꯟꯕꯨ ꯇꯥꯟꯅꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯕꯣꯏꯅꯥꯎꯅ ꯀꯧꯔꯛꯄꯗꯨꯗ ꯃꯥ ꯚꯤꯂꯦꯟꯕꯨ ꯍꯥꯟꯅ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ. ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯕꯗꯨꯅ ꯚꯤꯂꯦꯟꯗꯣ ꯋꯥꯔꯗꯇꯨꯗ ꯑꯣꯏꯅ ꯊꯅꯝꯃꯤ. ꯌꯥꯍꯦꯟ ꯕꯦꯠ ꯃꯅꯥꯛꯇꯨꯗ ꯆꯪꯂꯛꯑꯒ ꯚꯤꯂꯦꯟ ꯀꯩ ꯁꯣꯛꯀꯦ? ꯚꯤꯂꯦꯟꯗꯣ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯤꯕꯅꯤꯅ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯃꯛꯏ. ꯗꯥꯍꯦꯟ ꯁ꯭ꯀ꯭ꯔꯦꯆ ꯈꯔꯁꯤ ꯅꯠꯇꯅ ꯀꯩꯁꯨ ꯍꯦꯟꯅ ꯁꯣꯛꯇꯦ. ꯑꯩ ꯒꯥꯔꯤ ꯃꯆꯥꯗ ꯑꯣꯏꯅ ꯆꯠꯂꯨꯔꯦ ꯉꯁꯤꯗꯣ. ꯌꯥꯍꯦꯟ ꯏꯉꯛꯉꯛꯅ ꯃꯈ꯭ꯋꯥꯡꯗꯣ ꯃꯦꯠꯂꯒ ꯑꯅꯥꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯤ. ꯀꯅꯥ ꯅꯪꯉꯣꯟꯗ ꯒꯥꯔꯤ ꯃꯆꯥꯒꯤ ꯁꯣꯛꯄꯤꯒꯦ? ꯑꯩꯅ ꯀꯌꯥꯔꯛꯅꯣ ꯅꯪꯉꯣꯟꯗ ꯒꯥꯔꯤ ꯃꯆꯥ ꯁꯣꯛꯀꯅꯣ ꯍꯥꯏꯈꯤꯕꯗꯣ? ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥ ꯁꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥ? ꯁꯤ ꯀꯩ ꯁꯥꯔꯒꯦ ꯍꯧꯖꯤꯛ? ꯅꯪ ꯑꯃ ꯁꯣꯛꯄꯗ ꯑꯩꯉꯣꯟꯗ ꯏꯃꯨꯡꯗ ꯀꯌꯥꯝ ꯁꯣꯛꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯐꯔꯦꯅꯦ, ꯑꯩꯒꯤ ꯈꯟꯗ꯭ꯔꯁꯨ ꯅꯪ ꯅꯌꯨꯝꯒꯤ ꯅꯨꯄꯤꯒꯤ ꯑꯉꯥꯡꯒꯤꯗꯤ ꯈꯟꯕ ꯌꯥꯏꯗꯅ, ꯍꯥ? ꯌꯥꯍꯦꯟꯒꯤ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯁꯥꯎꯔꯛꯄ ꯃꯑꯣꯡꯗꯨꯗ ꯕꯣꯏꯅꯥꯎꯗꯣ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯅꯥ ꯇꯥꯔꯤꯕꯗꯨꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯗꯥꯍꯦꯟꯒꯤ ꯐꯨꯔꯤꯠ ꯈꯨꯗꯥꯡꯗꯨꯗ ꯆꯤꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯗꯥꯍꯦꯟ, ꯀꯩꯅꯣ ꯇꯧꯔꯤꯕꯣ? ꯃꯤ ꯂꯣꯏꯅ ꯂꯤꯂꯥꯗꯧꯅ ꯌꯦꯡꯅꯔꯤ. ꯗꯥꯍꯦꯟꯅ ꯆꯩꯔꯤꯁꯤ ꯑꯅꯥꯕꯅꯦ ꯑꯅꯥꯕ. ꯀꯩ ꯑꯣꯏꯅ ꯎꯔꯒꯦ? ꯌꯥꯍꯦꯟꯁꯨ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯕꯦꯠꯁꯤꯡꯗꯨꯗꯒꯤ ꯃꯤ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯔꯝꯕꯗꯨꯗ ꯇꯞꯊꯔꯤ. ꯑꯗꯨꯒ ꯕꯣꯏꯅꯥꯎꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯕꯣꯏꯅꯥꯎ, ꯗꯣꯛꯇꯔ ꯀꯧꯔꯨꯆꯣ. ꯗꯥꯍꯦꯟ, ꯃꯣꯏꯅ ꯔꯥꯎꯟ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯧꯔꯨꯗꯣꯏꯔꯣ? ꯑꯩꯒ ꯗꯣꯛꯇꯔꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯏ ꯕꯣꯏꯅꯥꯎ? ꯗꯥꯍꯦꯟꯅ ꯂꯨꯏ. ꯍꯣꯏ, ꯑꯩ ꯀꯧꯔꯒꯦ. ꯗꯣꯛꯇꯔꯗꯨ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯒꯅꯅꯦ, ꯗꯣꯛꯇꯔ ꯃꯃꯤꯡꯗꯣ ꯈꯪꯉꯒ ꯂꯥꯛꯑꯣ. ꯑꯅꯥꯕꯒꯤ ꯑꯦꯇꯦꯟꯗꯔꯁꯤꯡ ꯂꯥꯛꯑꯗꯤ ꯗꯣꯛꯇꯔꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ. ꯆꯠꯂꯣ ꯕꯣꯏꯅꯥꯎ. ꯕꯣꯏꯅꯥꯎꯗ ꯍꯣꯏ ꯐꯥꯎ ꯍꯥꯏꯔꯝꯗ꯭ꯔꯤ. ꯚꯤꯂꯦꯟꯒꯤ ꯊꯝꯂꯤꯕ ꯄ꯭ꯔꯤꯁꯀ꯭ꯔꯤꯞꯁꯟ ꯄꯦꯄꯔ ꯑꯃ ꯄꯥꯏꯔꯒ ꯇꯟꯅ ꯆꯠꯈ꯭ꯔꯦ. ꯚꯤꯂꯦꯟꯁꯨ ꯃꯥꯒꯤ ꯗꯥꯍꯦꯟꯗ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯒ ꯇꯞꯅ ꯍꯥꯏꯔꯤ. ꯗꯥꯍꯦꯟ, ꯃꯇꯨꯡꯗ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯔꯣꯏꯒꯦ. ꯌꯥꯍꯦꯟꯁꯨ ꯍꯧꯖꯤꯛꯇꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ. ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯅꯤ. ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯍꯟꯅꯤꯡꯗꯦ. ꯃꯥꯅ ꯁꯣꯛꯑꯒ ꯅꯥꯗꯨꯅ ꯂꯩꯈꯤꯕ ꯃꯇꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯈꯤꯕꯅꯤ. ꯐꯝꯕ ꯐꯥꯎ ꯐꯝꯗꯦ. ꯌꯥꯍꯦꯟꯗꯣ ꯑꯗꯨꯝ ꯈꯨꯝꯃꯩ. ꯑꯩꯅ ꯒꯥꯔꯤ ꯃꯆꯥ ꯌꯨꯝꯗ ꯊꯝꯗꯕꯒꯤ ꯃꯔꯝꯁꯦ ꯁꯤꯒꯤꯁꯨꯅꯦ ꯚꯤꯂꯦꯟ. ꯏꯃꯥꯅ ꯍꯥꯏꯃꯟꯕꯒꯤ ꯏꯃꯥꯒꯤ ꯑꯃ ꯊꯝꯕꯅꯤ. ꯒꯥꯔꯤ ꯃꯆꯥꯅꯅꯤ ꯄꯥꯕꯨꯡꯅ ꯉꯁꯤ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯋꯤꯜ ꯆꯤꯌꯔ ꯂꯣꯏꯅꯔꯒ ꯂꯩꯔꯤꯁꯤ. ꯑꯩꯅ ꯅꯣꯏꯗꯒꯤ ꯉꯝꯃꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ. ꯑꯩꯒꯤ ꯊꯕꯛ ꯑꯣꯏꯔꯁꯨ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯀꯗꯕ ꯑꯣꯏꯔꯒꯗꯤ ꯃꯇꯨꯡꯗ ꯆꯠꯀꯅꯨ ꯚꯤꯂꯦꯟ. ꯚꯤꯂꯦꯟꯗꯣ ꯃꯉꯛꯇꯨꯅ ꯈꯛ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔꯛꯏ. ꯁꯣꯝꯗꯅ ꯏꯊꯤꯜꯗꯣ ꯉꯁꯤꯗꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯌꯨꯝꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯔꯨꯔꯦ. ꯃꯆꯥꯅꯨꯄꯥꯁꯨ ꯌꯨꯝꯗ ꯊꯝꯗꯕꯅꯤ ꯅꯍꯥꯟꯈꯩ. ꯃꯆꯥꯅꯨꯄꯥꯁꯤ ꯃꯥ ꯌꯨꯝꯁꯤꯗ ꯁꯦꯡꯅ ꯊꯝꯕ ꯄꯥꯝꯗꯦ. ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯃꯥ ꯁꯦꯡꯅ ꯑꯉꯥꯡꯁꯤꯗ ꯎꯍꯟꯅꯤꯡꯗꯦ. ꯃꯩꯇꯩ ꯃꯔꯛꯇ ꯂꯩꯕꯒꯤ ꯑꯉꯥꯡꯁꯤꯃꯗꯤ ꯃꯔꯣꯜ ꯀꯌꯥ ꯈꯣꯏꯗꯦ. ꯅꯣꯡꯃ ꯐꯥꯗꯣꯛꯈꯛ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ. ꯃꯆꯥꯅꯨꯄꯥꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯨ ꯌꯥꯗꯦ, ꯅꯤꯡꯉꯥꯏ ꯈꯔ ꯇꯧꯏ ꯍꯥꯏꯕꯗꯒꯤ ꯏꯊꯤꯜꯗꯣ ꯃꯥꯒ ꯅꯣꯡꯃ ꯅꯤꯅꯤ ꯍꯞꯇꯥꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯂꯩꯃꯤꯟꯅꯒꯦ ꯈꯟꯅ ꯂꯧꯍꯜꯂꯨꯕꯅꯤ. ꯂꯩꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯣꯏ ꯑꯍꯨꯝ ꯂꯩꯕꯅꯤ. ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯈꯔ ꯍꯦꯟꯅ ꯉꯥꯎꯁꯟꯅꯩ. ꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯊꯕꯛ ꯁꯨꯐꯝꯗꯅ ꯍꯦꯟꯅ ꯂꯩ. ꯅꯣꯡꯃ ꯐꯥꯗꯣꯛ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯏꯊꯤꯜꯕꯨ ꯑꯀꯟꯕ ꯈꯣꯟ ꯁꯤꯖꯤꯟꯅꯔꯒ ꯉꯥꯡꯕ ꯇꯣꯏꯅ ꯇꯧꯏ. ꯉꯁꯤꯁꯨ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛ ꯂꯥꯛꯄꯗꯨꯗ ꯏꯊꯤꯜꯕꯨ ꯎꯕꯒ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯏ. ꯑꯁꯤ ꯆꯥꯛꯁꯤ ꯅꯪꯅ ꯊꯣꯡꯒꯦ ꯍꯥꯏꯗ꯭ꯔꯗꯅ ꯑꯃꯥꯗ ꯁꯨꯝ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤꯔꯥ? ꯑꯕꯨꯡ, ꯑꯩ ꯌꯥꯍꯦꯟꯕꯕꯨ ꯁ꯭ꯀꯨꯜ ꯅꯪꯂꯔꯣꯏ ꯍꯥꯏꯗꯅ ꯃꯥ ꯍꯥꯟꯅ ꯊꯤꯜꯂꯨꯕ ꯑꯣꯏꯕꯅꯤ. ꯑꯕꯣꯛꯇ ꯑꯩ ꯊꯣꯡꯒꯦ ꯍꯥꯏꯕꯅꯤ. ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ. ꯅꯪ ꯀꯔꯤ ꯅꯊꯧ ꯂꯩꯕꯅꯣ ꯁꯤꯗ? ꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯇꯕ ꯅꯪꯅ ꯀꯔꯤ ꯈꯪꯒꯦꯔꯥ? ꯍꯥ? ꯆꯠꯈ꯭ꯔꯣ, ꯌꯦꯡꯅꯤꯡꯗꯦ.
ꯏꯊꯤꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯇꯥꯕꯤꯒꯅꯨ ꯑꯉꯥꯎꯕꯁꯤꯅ ꯉꯥꯡꯕ꯫ ꯏꯆꯥ ꯑꯣꯏꯔꯁꯨꯅꯦ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯑꯣꯏꯕꯅꯤ꯫ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕ꯭ꯔꯥ? ꯅꯨꯄꯥꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯩ꯫ ꯑꯥꯏ ꯃꯤꯆꯪꯗꯒ ꯂꯩꯈ꯭ꯔꯦꯅꯦ꯫ ꯑꯩꯒꯤ ꯑꯃꯥꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯖꯟꯕ꯭ꯔꯥ? ꯌꯥꯝꯅ ꯇꯧ ꯉꯝꯕꯤ ꯑꯣꯏꯕꯅꯤꯅꯦ꯫ ꯍꯩꯅꯗꯦ꯫ ꯅꯃꯥ ꯑꯉꯥꯎꯕꯤꯗꯨꯅꯀꯣ ꯀꯔꯤꯁꯨ ꯇꯥꯛꯄꯤꯔꯝꯗꯕ꯭ꯔꯣ? ꯏꯊꯤꯜꯗꯣ ꯃꯃꯥꯕꯨ ꯄꯜꯂꯛꯂꯕꯗꯨꯗꯗꯤ ꯋꯥꯍꯩ ꯑꯃ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯏ꯫ ꯃꯃꯥ ꯑꯩ ꯂꯥꯛꯈ꯭ꯔꯦ꯫ ꯑꯕꯨꯡꯗꯣ ꯑꯉꯥꯡꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯀꯔꯦꯝꯅꯅ ꯍꯥꯏꯔꯤ꯫ ꯑꯦ ꯅꯃꯥꯔꯣ ꯑꯁꯤꯕꯣ? ꯅꯠꯇꯦ ꯍꯥꯏꯅ ꯇꯥꯈ꯭ꯔꯦꯅꯦ ꯑꯩꯗꯤ꯫ ꯅꯄꯥꯗꯤ ꯀꯗꯥꯏ? ꯅꯪꯁꯨ ꯅꯃꯥꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯍꯥ? ꯑꯉꯥꯡꯗꯣ ꯌꯥꯜꯂꯤꯕ ꯕꯦꯒꯇꯨꯅ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯒ ꯑꯕꯨꯡꯗ ꯇꯠꯇꯨ ꯌꯦꯡꯉꯤ꯫ ꯏꯊꯤꯜꯅ ꯃꯆꯥꯅꯨꯄꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯄꯤꯔꯤ꯫ ꯃꯃꯤꯠꯇꯒꯤ ꯇꯥꯒꯦ ꯇꯧꯔꯤꯕ ꯄꯤꯔꯥꯡꯗꯣ ꯃꯆꯥꯅꯨꯄꯥꯗꯨꯅ ꯎꯔꯨꯔꯦ꯫ ꯇꯞꯅ ꯍꯥꯏꯔꯦ꯫ ꯃꯃꯥ ꯅꯪ ꯀꯞꯄꯤꯔꯥ? ꯀꯞꯇꯦ꯫ ꯃꯃꯥꯗꯤ ꯀꯔꯤꯒꯤ ꯀꯞꯀꯦꯔꯥ? ꯅꯪ ꯆꯥꯛ ꯂꯥꯝꯈ꯭ꯔꯕ ꯌꯥꯍꯦꯟꯕ? ꯂꯥꯝꯃꯦ ꯌꯥꯝꯅ꯫ ꯑꯗꯣ ꯃꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯌꯥꯍꯦꯟꯕ? ꯄꯄꯥꯗꯤ? ꯅꯪ ꯄꯄꯥ ꯎꯅꯤꯡꯕ꯭ꯔꯣ? ꯃꯃꯥꯅ ꯁꯥꯎꯈ꯭ꯔꯗꯤ ꯎꯅꯤꯡꯗꯦ꯫ ꯑꯁꯤꯒꯤ ꯀꯀꯥꯁꯤꯅ ꯃꯃꯥꯒ ꯑꯩꯒꯗ ꯑꯗꯨꯝ ꯆꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯃꯥ? ꯁꯤꯒꯤ ꯋꯥꯍꯪꯁꯤꯃꯛꯅꯤ ꯏꯊꯤꯜꯅ ꯇꯥꯕ ꯄꯥꯝꯗꯕꯁꯤ꯫ ꯐꯅ ꯀꯟꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯁꯨ ꯇꯥꯔꯤ ꯉꯁꯤ꯫ ꯃꯤꯒꯤꯗ ꯁꯩꯗꯥꯡꯂꯒ ꯂꯩꯕꯅꯤ꯫ ꯃꯄꯥ ꯃꯔꯤ ꯃꯃꯥ ꯃꯔꯤ ꯑꯃ ꯌꯨꯝꯁꯤꯗ ꯂꯩꯕ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯄꯝꯈꯠꯂꯒ ꯇꯝꯄꯥꯛꯇꯨꯗ ꯐꯝꯍꯜꯂꯒ ꯏꯊꯤꯜꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯖꯥꯏ ꯑꯗꯨꯗ ꯅꯥꯟꯕꯤꯔꯒ ꯍꯥꯏꯔꯤ꯫ ꯑꯁꯤꯗꯗꯤꯀꯣ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯂꯩꯕꯅꯤ꯫ ꯃꯃꯥꯅ ꯏꯆꯥꯒꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯃꯃꯥ ꯏꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯑꯕꯣꯛꯀ ꯂꯩꯕꯅꯤ꯫ ꯑꯕꯨꯡꯅ ꯁꯥꯎꯔꯤꯁꯦ ꯃꯃꯥꯅ ꯊꯕꯛ ꯇꯧꯗꯕꯒꯤꯅꯤ꯫ ꯃꯃꯥ ꯉꯁꯤꯗꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ꯫ ꯌꯥꯍꯦꯟꯕ ꯃꯤꯅ ꯉꯥꯡꯕ ꯇꯥꯕ ꯌꯥꯗꯦꯀꯣ ꯅꯪ? ꯍꯣꯏ ꯃꯃꯥ꯫ ꯑꯗꯣ ꯅꯪ ꯑꯌꯣ ꯅꯥꯔꯤꯗꯣ ꯄꯄꯥꯗ ꯍꯥꯏꯁꯤꯔꯥ? ꯏꯊꯤꯜꯗꯣ ꯑꯃꯨꯛꯇꯪ ꯃꯆꯥꯅꯨꯄꯥꯒꯤ ꯈꯖꯥꯏꯗꯨꯗ ꯆꯨꯞꯄꯤꯔꯦ꯫ ꯏꯆꯥ ꯂꯩꯔꯤꯁꯤꯗꯤ ꯃꯃꯥꯒꯤꯗꯤ ꯏꯆꯥ ꯈꯛ ꯄꯥꯝꯃꯤ꯫ ꯏꯆꯥ ꯎꯕꯗ ꯃꯃꯥ ꯅꯥꯕ ꯐꯔꯦ꯫ ꯌꯥꯍꯦꯟꯕꯁꯨ ꯂꯦꯞꯈꯠꯂꯒ ꯃꯃꯥꯕꯨ ꯆꯤꯖꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯊꯤꯜ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯒꯟꯗꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯍꯟꯗꯣꯛꯈꯤꯕꯒ ꯇꯨꯃꯤꯟ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯃꯁꯨ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯃꯥ ꯃꯆꯥꯗꯣ ꯉꯥꯏꯍꯥꯛ ꯋꯥ ꯑꯃ ꯉꯥꯡꯅꯗ ꯇꯨꯃꯤꯟ ꯂꯩ꯫ ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯁꯈꯦꯟꯗꯣ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯗ꯭ꯌꯨꯇꯤ ꯂꯥꯛꯄꯅꯤ꯫ ꯅꯍꯥꯟꯈꯩ ꯂꯤꯞꯇ ꯂꯩꯔꯨꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯒ ꯁꯀ꯭ꯔꯞꯇꯣ ꯍꯥꯡꯇꯣꯛꯄꯒ ꯃꯥ ꯊꯦꯠꯂꯤꯕ ꯗ꯭ꯌꯨꯇꯤ ꯔꯣꯁꯇꯔꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯇꯩ ꯑꯃ ꯌꯦꯡꯕ ꯅꯠꯇꯦ꯫ ꯆꯤꯡꯁꯜ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯀꯨꯏꯔꯦ ꯎꯗꯕ, ꯋꯥꯔꯤ ꯁꯥꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯉꯁꯤꯗꯤ ꯃꯁꯛꯁꯨ ꯃꯈꯣꯟꯁꯨ ꯌꯥꯝ ꯍꯦꯟꯅ ꯇꯥꯅꯤꯡꯂꯦ꯫ ꯃꯗꯥꯎꯅ ꯌꯥꯔꯤꯁꯨ ꯃꯥ ꯉꯁꯤ ꯅꯥꯏꯠꯇ ꯄꯨꯟꯅ ꯆꯤꯡꯁꯜꯒ ꯇꯥꯃꯤꯟꯅꯔꯦ꯫ ꯁꯈꯦꯟ ꯑꯃꯨꯛꯇꯪ ꯅꯣꯛꯂꯒ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯆꯤꯡꯁꯦꯜꯗ ꯀꯣꯜ ꯇꯧꯕꯒ ꯅꯥꯀꯟꯗꯒꯤ ꯂꯤꯞ ꯂꯣꯏꯔꯕꯣ? ꯁꯈꯦꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯥꯏ ꯂꯥꯛꯑꯒ ꯂꯩꯔꯝꯃꯦꯗꯅ꯫ ꯑꯩꯅ ꯂꯦꯠ ꯑꯣꯏꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕꯣ? ꯍꯣꯏꯗ ꯄꯪꯆꯨꯋꯦꯂꯤꯇꯤ ꯑꯣꯏꯕꯗꯗꯤ ꯆꯤꯡꯁꯦꯜ ꯍꯥꯏꯔꯦꯗꯅ꯫ ꯁ꯭ꯀꯨꯜ ꯃꯇꯝꯗꯒꯤꯅꯤ ꯅꯪꯗꯤ꯫ ꯅꯪꯅ ꯅꯤꯡꯁꯤꯡꯗꯕꯁꯦ ꯀꯩꯗ ꯂꯩ ꯁꯈꯦꯟ? ꯅꯪꯒꯤꯅꯦ ꯍꯥꯏꯔꯗꯤ ꯑꯩ ꯑꯜꯖꯦꯃꯔ ꯅꯥꯔꯁꯨ ꯀꯥꯎꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯪꯅ ꯀ꯭ꯂꯥꯁ ꯀꯌꯥꯗꯒꯤ ꯀꯌꯥꯐꯥꯎ ꯀꯥꯔꯤ, ꯕꯦꯒ ꯀꯔꯤ ꯃꯆꯨ ꯄꯨꯈꯤ ꯍꯥꯏꯕꯐꯥꯎ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯁ ꯇꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯕꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯗꯣꯛꯇꯔꯅꯕꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯁꯨ ꯉꯥꯡꯉꯤ꯫ ꯐꯥꯒꯤ ꯇꯧꯅꯤꯗ꯫ ꯅꯪ ꯅꯃꯤꯠꯀꯗꯣ ꯏꯄꯣꯝ ꯄꯣꯝꯃꯤꯗꯣ ꯀꯩꯒꯤꯅꯣ? ꯀꯞꯄꯨꯕ꯭ꯔꯥ? ꯆꯤꯡꯁꯦꯜ ꯐꯣꯟꯗꯣ ꯊꯥꯡꯒꯠꯂꯒ ꯃꯁꯥꯒꯤ ꯁꯛꯇꯣ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯛꯏ꯫ ꯆꯠꯂꯝꯗꯥꯏꯗ ꯃꯤꯡꯁꯦꯜ ꯐꯥꯎꯕ ꯌꯦꯡꯉꯛꯇ꯭ꯔꯕꯗ ꯍꯧꯖꯤꯛꯀꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯂꯦꯁꯦ ꯈꯪꯂꯤ꯫ ꯀꯞꯄꯒꯤ ꯅꯠꯇꯦ, ꯇꯨꯝꯃꯒ ꯂꯥꯛꯄꯩꯅꯤ꯫ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯅꯤꯅ꯫ ꯀꯞꯄꯨꯔꯦ, ꯌꯥꯍꯦꯟꯒ ꯈꯠꯅꯩ, ꯌꯥꯍꯦꯟꯒ ꯁꯥꯎꯅꯩ, ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯗꯤ ꯉꯝꯃꯔꯣꯏꯗꯕꯅꯤꯅ ꯑꯣꯏꯗꯕ ꯑꯃ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯃꯥꯟꯗꯦ꯫ ꯑꯗꯣ ꯊꯥꯖꯔꯒꯦ ꯅꯪꯅ ꯍꯥꯏꯔꯝꯅꯤꯅ꯫ ꯃꯇꯝꯁꯨ ꯉꯥꯛ ꯋꯥꯠꯂꯤ, ꯃꯨꯠꯇꯣ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯀꯣꯐꯤ ꯀꯞ ꯑꯃ ꯂꯩꯖꯒꯦꯗꯅ꯫ ꯑꯩꯕꯨ ꯅꯣ ꯍꯥꯏꯁꯤꯔꯥꯅꯦ? ꯑꯇꯩꯗꯅꯤ 1 cup of coffeeꯁꯤꯗꯗꯤ ꯅꯣꯁꯤꯗꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯇ꯭ꯔꯣ? ꯆꯤꯡꯁꯦꯜꯗ ꯅꯣꯛꯃꯤ ꯁꯈꯦꯟꯒ ꯀꯦꯐꯦꯇꯦꯔꯤꯌꯥꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯒ ꯑꯅꯤꯗꯨꯗꯤ ꯀꯣꯐꯤ ꯊꯛꯃꯤꯟꯅꯔꯤ꯫ ꯆꯤꯡꯁꯦꯜ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ꯫ ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯅꯪꯅ ꯈꯪꯉꯝꯕꯁꯨ ꯌꯥꯏ꯫
सिदसु थबक तौरमे मागी बर्थडे नि कमिंग 5 से अदो केदरबा अई थंद चटपसे अयम तल्लबा कहिनो नहान कइना थन्ता दुम चली दुदिना अतई दरी क्या खंदे सिदरी ऐसो इथंता तले डॉक्टर महिला कइनो हौरका चलोदना दुगेना आई कोई थोगा हाइरेगी सिमदी नंगैगा चटमिनबा यागद्रो आई केनो हाइदोरी इमानबसिदा अदुगिसुनी ए अगांग मचादौना हौजिको ओइदा पादबा ngangnaraga amuk play तौनरिब्रो अइना गत समदा हाइरे अदो नंगना यादरदि किसु काइदेदा ए सिनो आइदि फोर्स तौगदबा नुपा नदि ngaibisina aigi habitagi hendokलागा लाबन चिंगसेल सो पाकुमोइनरि पिरक्ट्रे ओइमाय हाइदा कॉफी दु थक्तुना लेरिङै नाकन्दा थमलिबा फोन दु खिंगलै चिंगसेल nga खंजाने अदुगा कॉल दो पाइखलगा तपना हेलो असोमदगी याहेंदो इफिंग फिंग हारी कॉल बैक तोरक बैतब्रो सोयरगा तोरक मालबैनी कैबा याहेंदो इसाउ साउरगा लेरमे हाइबा nganglakliba khonduda phare adu orasuma hairi miss call amakha koibatuda soiruba manbaini haiba aina haise aina ngonda karam kanda call soina torku yaukrage tumja sanu khalaga anirak tawdabani aduga punga sigyam phara phau call back amta toroktana kaidorage hangaktrido adugi haibani aisa ruba malai bagi torokpani natradi toroi kai lerage game lete yar thamo phare duoidi सियारगा चिंगसेल दो कॉल दो सटकई मसिदी याहिन सो चिंगसेल सो अनिमक कैनोम तौरे नुपा मासु टेंशन लेरे नुपी मासु वारोरे तपताना अमना हनबा कौबा लेट्रे याहिन दो चाकलिबा मईदुदा गी हैजलकपगा चमानख्रे कॉल दो मुका तक्सलै सना ताद्रै हैसे अबुंचा कैदौरगी मिना कइनो सगदो गम हाउट्रिसे नंग ngase हाइदौ दो हाइरो आई कॉफी थई कनागा सेकेंड गा Oh, okay. Second lay binina. Ha. Sorry for disturbing you. Ay balance accident huena nangonda tanaraga wakal khara yanga rana torpani. Yet poina thuena. Phare khazan lay. Si haram laga call do sakai. Aduga ya hendo mamang do da layriba. Gamla do mukhong do da laktana kauki. Makol do yawum na tare. Hospital do gi mapanda layba mi singna. Boinau do ya hen layrim da batuda thiba thorakpani. पिलर लेरिबदुदा इसाउ साउना लेबदुदा मचिंदा हरि असिगी जेलदा कुंफुगा तंबिरबा कइन औ पुक्तु थुकाइबा मा कन तवि आइबु जंगुरसु थिना ngangan security सिना लागा मु खनाग्रदि ai काइदे लेरिबे मु हंगनि कइनो इन तौदुसिबो बोइनाउ दो मखुतुना मकोक तो होतुना लेख्रे